lao lao phamo pham Nakhoradi nangna sidalak pase yam nungai ramu Uncle di yam nungai haude ai khoi Kolkata da leiba matamda ai khoi nungte gi music college chatle halaga khoi punna rehearsal towe practice towe adu uncle na madu yam pamjai Chummi aata kuina lairurabani Imphal da leiba nungai trati da leishilao haina haire Nangdi kari khomi Aidi Kolkata gi arangba mafamshe haina de pamde Mummy nashu daddy nashu yaroi haina haiba Justo Chummi mana laiba mafamdo yam nungsi thadok ningdi ichana haiba chum Akhoi di mafam sida pokpani mafam sida chawbani aduna mafam si yam nungshi Adudi chalo nang nafina rol hongro relax tawro Ayong changjarake Changu Lao Hamo Kolkata dagi halle tabada laini Tu yengo Kolkata da music concert ma yengbada masu performance pirambai wani asibu kanano kadai jaino Imphal dagi Bengali nupini Manipur sidagi Kolkata da lairishu isai su tambajane concert tu ne isai mada 3 different language Manipuri Bengali Hindi mix toraga fazana salakpai wani ai ngawbani ne concert loraga maga wari sanabada CD sisu mana present toropani sei de ngauraga to kidong ande mamai samta kidong maliko adai gi nate ko adom su isai gi minina hajariba madi kolkata da sum lei khidoro oh ngasi tang tarani ne ngasi imphal thokane habani car pirakibani car tubu oh Hello Hello Sibu Kavita gi yumu ebirabra Mani ai Kavita ni kana oirabano Kavita ai Kolkata da unukhiba Surjit ne Oh Surjit Kavita na present or CD do yam phaje Really ai khatana phaje habanate ai thonga matangai re nongma cha thak banao Yes why not Lucky numa soidan lucky Phone thamban nangdringeda hekte yorakpana hale Lao chango Are karigino yam phingina nahan khaiga manade Manade yam shauribja amukte sakhwinuni lao famsi lao Uncle kari chashira Icha Kavita na pijaningba eni ama hekti ya nang thorpagi geina laipse nang ina pasidi nungsi damna I hu chatre khara pon First ising glass ama hana piu Yes uncle Una da yam khuire ko ngasi ene laipse ari pama khangna rashi walo shine rashi ne laini das Aigidi walo shinaba yam kuire natro Ado angangani si amuktang unanbadi yam phai Chummi das angang sen khangna hanba unahanba yam phai Aigidi marutna haibada yadaba amatta sulaiti Das adudi ai no me chana palo sida purga lage phai angang sen chuma sa khangna jasano ai di meriye si kar thujenba pami das yengu hoji Kavita sin mai masing tambasu loire afau be sei sakpi musu oire yam phai Das ai ge angang na chana pado adu so handak joint director oina promotion fangjare maya mama leiri sidi nupi thiu yadi ne
Yadri Bamagina Kona Pantoki, Ayaba Manogina Hana Panto Paidini. Chalo lego. Kavita, Nan Equidale Redonico. Lego ni uncle. Adu aina thamba chado. How gadra? Howni? Adubu, Nakun Bokani. Uncle the Jack Tongalo. Jabu, Kolkata in Palgasi, Karaman Wagi. Ha? Impalda na hera nungai dan. Pay. Adudi, Nashino, Nishida, a Nasana Padu Purga lag in it as. Hey. Along the sense of Masakan Zanaba. Hai, Adudi, a Chatlagan it as. Dada, yare. cha thakna chat pa yaroi. Ai wan alone bani. Yeah, taxi. I know like say. Noigi Nasanu Pishi. It's a no pada, Dasna Piru, Dormale, the Pakatra Chile in here. Eh, dadagi chanu pada pidradi. Kanada pigani. Dede. Nupidu ko mai khaluina. Matam Queenagi Mamandagi, Nangi Damak, Hainaduna Labni. Mashi Warishi am Sangi. Matam Mamada, Daska Igasi, Arap Chingi, Mapam Mamada, Opis Samatada, Punna. Tabak Dominarpani. A Koyani, Yam no Sinan Lunari. Maha, my day at Nabisha, Yam Pamji. Opis to the Tabak Doriba, Ayama missing na. Ibani, Warida, Nungai Neriponi. Maria to Tanadanaba, Ngai Sien, Winero, Hyperpow, Heineki. Mayam Yuadu Matungina, Ibani Suwari Blokimani. Madu Pabren Dede. Aina Sumao Pamanu. Mana soibu pamanu. Haina Krabawani, Naktabayaro Habito. Nakoyani Pamnadraga, Tugnaridana. Kasukai, Punshigi Lunabi, Kanbadabu, Nam Hagadrana. Adubu, Tawatadi. Dedi Mabu, Imau Oina, Yam Het Pamje. Magi, Masak Mato, Wangang Sangang, Namchat Bebhar, Miko Miram, Aidi Yam Het Pamje. Adubu dear. Nang so hayeng unaraga khanga da mari redana Haina kiba yana kiba haiba wari se. Nangi Uncle Ravi ga ipagagi nungsinabagi mari do. Tanna danaba haina kibani yana kibani. Nabani na pamna draba yana draba kari di upaile. Adubu Nangi Uncle Ravi gi mung mina byabhar tauba laibak na masakhang bai mung. Machanupadu Publicity Department की Joint Director ने Nabani Nasanasa Unaraga Wari Sanaraga Kangagadabani Mama Nangnasu Nachanupi Bukhara convinced of Imung ani ginungsina base. Yam kuina leheninge. Baba, aigi life she, babaga, imaga, anigini. That's called a good girl. Akoina khanbasu nangi fanaba ngatani. Nakoyani Hana Kangna Bora. Aina handa Calcutta Sapaduda, musical Sharma Kavitana performance pyramid. Language Hongi say Sapada, Manipuri launch York Paduda, Naktuna, Changshilaga Kavita, Warshanabata, Kanavani. Nabani Hana Kangaramacidi, Yam Pare, Yam Pare. Adudi Yam Parene. Adudi Das, I quit worry, Karakuptaba Mukshashine. Adudi Nabani next room the chalo Tabake in Kangi Isai Wari Saro, Chalo. Nang kaurang basu ay. Calcutta da tingna bada nang napira pasidido. Kaude? Hanjil play toroga yengi. Yam base. Really? Yes. Aisho ishaisya tamame. Yam susame. Adubu tabak ni yadabanina khar laphoki baiwani. Makoyani hana khangaram base. Yam pai Bhabi. Das. Moyani she,
ꯌꯥꯅꯔꯅꯤꯅꯦ ꯌꯥꯅꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯄꯥꯟꯖꯤꯗ ꯄꯤꯍꯜꯂꯒ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄꯤꯔꯁꯤꯅꯦ ꯌꯥꯔꯦꯅꯦ ꯌꯥꯔꯦ ꯑꯗꯨ ꯕꯟꯙꯨꯅ ꯍꯥꯏꯔꯤꯕꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯂꯩꯔꯤ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯩꯔꯝꯈꯤꯅꯤ ꯗꯥꯁ ꯑꯎꯟꯄꯣꯠ ꯂꯥꯡꯕꯗꯤ ꯅꯪꯒꯅꯤ ꯀꯗꯗ ꯗꯥꯁ ꯑꯎꯟꯄꯣꯠ ꯄꯟꯕ ꯌꯥꯗꯕ ꯏꯆꯥꯅꯨꯄꯥꯅꯤꯀꯣ ꯇꯉꯥꯏ ꯐꯗꯕ ꯈꯔ ꯂꯥꯡꯉ ꯂꯣꯏꯔꯦ ꯃꯗꯨꯗꯗꯤ ꯄꯟꯅꯒꯨꯝꯁꯤꯀꯣ ꯃꯈꯣꯏꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯃꯔꯨꯅꯤ ꯑꯩ ꯍꯪꯆꯤꯠ ꯑꯃꯨꯛ ꯂꯥꯛꯀꯦ ꯁꯨꯝ Yes, most welcome. ꯑꯗꯨꯅꯤ ꯕꯣꯟꯗꯣ ꯃꯣꯠꯇꯣ ꯃꯥꯟꯅꯔꯤꯕ ꯍꯥꯏꯅꯤꯃ ꯅꯕꯥꯅꯤ ꯃꯦꯔꯤꯌꯦꯖꯀꯤ ꯗꯦꯠ ꯐꯤꯛꯁ ꯇꯧꯔꯦ ꯌꯥꯔꯕ꯭ꯔꯣ